ꯃꯌꯥꯝ ꯀꯩꯅꯣꯝꯇ ꯁꯦꯡꯗꯣꯛꯆꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯁꯦ ꯃꯩ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯒ ꯇꯧꯔꯦꯕ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯌꯦꯡꯁꯨ ꯌꯦꯡꯍꯧꯗ꯭ꯔꯕ ꯑꯗꯣ ꯃꯥꯏ ꯃꯤꯠꯁꯦ ꯂꯣꯏ ꯂꯪꯈꯠꯂꯒ ꯂꯩꯔꯝꯃꯦ ꯑꯗꯩ ꯁꯦꯝꯕꯁꯨ ꯊꯣꯛꯇ꯭ꯔꯦ ꯁꯦꯝꯕꯁꯨ ꯑꯣꯏꯗ꯭ꯔꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯃꯇꯨꯡ ꯇꯥꯕꯗ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ Hi ꯃꯌꯥꯝ ꯃꯧꯍꯨꯝꯃꯨꯛꯕꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯖꯔꯛꯀꯗꯣꯏꯁꯦ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯅꯦꯕ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯁꯤ ꯂꯩꯖꯔꯦ ꯃꯍꯤꯁꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯡꯖꯨꯒ ꯀꯣꯠꯅꯕ ꯈꯔ ꯌꯥꯎꯖꯔꯦ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦ ꯏꯁꯤꯡꯁꯤꯅ ꯑꯍꯥꯎꯕꯤꯗ ꯏꯁꯤꯡ ꯈꯔ ꯊꯛꯆꯟꯕ ꯑꯩ ꯉꯁꯥꯏ ꯊꯛꯈ꯭ꯔꯕꯅꯦ ꯅꯍꯥꯟ ꯉꯁꯥꯏ ꯊꯝꯕꯁꯦ ꯈꯥꯕꯩꯗꯣ ꯍꯥꯞꯆꯜꯂꯣ ꯉꯁꯤꯗꯤ ꯈꯥꯕꯩ ꯍꯥꯞꯆꯔꯒꯦ ꯀꯣꯠꯊꯔꯒ ꯍꯦꯛꯇ ꯀꯣꯠꯊꯔꯛꯑꯣꯁꯦ ꯃꯊꯛ ꯀꯔꯤ ꯑꯃ ꯀꯩꯅꯣ ꯍꯥꯏꯈꯤꯕꯗꯨꯕꯣ ꯅꯣꯏꯅ ꯆꯥꯛ ꯆꯥꯕꯗ ꯏꯆꯦ ꯏꯅꯥꯎ ꯑꯝꯇ ꯍꯥꯏꯗꯤ ꯍꯥꯏꯒꯤꯗ꯭ꯔꯥ ꯈꯪꯍꯧꯕ꯭ꯔꯥ ꯀꯩꯅꯣꯒꯤꯗ ꯀꯩꯅꯣ ꯃꯥꯒꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯈꯤꯕ ꯑꯍꯥꯟꯕ ꯆꯥꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯏꯅꯥꯎ ꯑꯝꯇ ꯀꯧꯋꯦꯕ ꯍꯥꯏꯗꯦ ꯁꯨꯃꯥꯏꯅ ꯏꯆꯦ ꯌꯥꯏꯃꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯣꯝꯕꯤ ꯁꯨꯝ ꯀꯧꯋꯦ ꯃꯥ ꯇꯣꯝꯕꯤ ꯑꯗꯨꯝ ꯍꯩꯅꯔꯦ ꯑꯗꯒꯤ ꯏꯆꯦ ꯑꯍꯟꯁꯤꯅ ꯃꯥꯆꯧꯕꯤ ꯃꯥꯆꯧꯕꯤ ꯑꯗꯨ ꯃꯥꯆꯧꯕꯤꯅ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯥꯆꯧꯕꯤ ꯑꯣꯏꯕ ꯃꯥꯆꯧꯕꯤ ꯑꯗꯨꯝ ꯀꯧꯔꯦ ꯍꯧꯔꯒꯦꯁꯦ ꯆꯥꯕ ꯍꯧꯔꯁꯤ ꯍꯥꯏꯅꯔꯕꯣ ꯄꯥꯏꯅꯔꯦ ꯌꯥꯔꯕ ꯍꯣꯏ ꯊꯝꯃꯦ ꯂꯧꯗ ꯌꯥꯔꯦ ꯍꯟꯇꯛꯁꯨ ꯌꯥꯗꯤ ꯌꯥꯕꯅꯦ ꯂꯧꯕ ꯂꯧꯔꯁꯦ ꯂꯧꯖꯦ ꯍꯥꯏꯔꯣ ꯌꯥꯔꯦꯗ ꯌꯥꯝ ꯍꯥꯎꯋꯦ ꯑꯃ ꯆꯥꯛ ꯊꯦꯡꯉꯁꯨ ꯍꯥꯎꯋꯦ ꯍꯥꯏꯗꯨꯁꯨ ꯍꯥꯎꯕꯩꯅꯤ ꯉꯁꯤ ꯐꯠꯖꯔꯦ ꯃꯍꯥꯎ ꯌꯥꯝ ꯂꯩ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯗ ꯎꯠꯂꯛꯇꯦꯕ ꯑꯃ ꯆꯠꯂꯦꯅ ꯈꯪꯉꯛꯇ꯭ꯔꯦ ꯇꯣ ꯄꯇ꯭ꯔꯣꯡ ꯍꯣꯕꯅꯦꯕ ꯁꯤꯁꯦ ꯇꯣ ꯀꯥꯗꯩ ꯍꯥꯏꯔꯣꯏ ꯍꯩꯕ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯗ ꯃꯐꯝꯁꯦ ꯍꯩꯗꯣꯛꯀꯗꯧꯔꯦ ꯐꯖꯅ ꯍꯥꯎꯋꯦ ꯋꯥ ꯉꯥꯡꯗꯦ ꯈꯪꯁꯥ ꯁꯥꯏꯗ ꯉꯁꯤꯁꯤ ꯆꯥꯛꯀꯤꯔ ꯍꯤꯟꯖꯥꯡꯒꯤꯔ ꯑꯃ ꯈꯪꯁꯥ ꯁꯥꯏꯕꯁꯦ ꯄꯣꯛꯑꯦ ꯍꯥꯏꯕ ꯆꯥꯛꯇꯣꯏꯅꯤ ꯑꯗꯨꯝ ꯄꯥꯏꯔꯦꯗ ꯅꯨꯡꯉꯥꯏꯇꯦ ꯄꯥꯏꯁꯜꯂꯣ ꯉꯁꯤꯗꯤꯀꯣ ꯃꯩꯁꯦ ꯂꯥꯛꯇꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯇꯧꯋꯦ ꯃꯄꯥꯟꯅ ꯅꯝꯖꯕ ꯑꯩꯈꯣꯏ ꯂꯥꯏꯟꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯩ ꯁꯦꯝꯕꯒꯤ ꯅꯨꯡꯗꯥꯡꯗꯁꯨ ꯃꯩꯗꯣ ꯆꯥꯡ ꯅꯥꯏꯗꯕ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟꯗ ꯉꯥꯜꯂꯤꯉꯩ ꯅꯝꯃꯁꯦꯅ ꯃꯍꯥꯎ ꯐꯖꯅ ꯂꯩ ꯅꯪꯒꯤꯗꯣ ꯉꯥꯛꯄꯤꯈ꯭ꯔꯕꯅꯦ ꯍꯥꯏꯔꯣ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯉꯥꯛꯄꯤꯈ꯭ꯔꯕꯅꯦ ꯍꯥꯒ ꯇꯧꯋꯦ ꯁꯤꯡꯖꯨꯁꯦ ꯊꯕꯤ ꯍꯥꯞꯄꯒ ꯁꯨꯕꯅꯦ ꯑꯩꯅ ꯍꯥꯞꯄꯒ ꯃꯥ ꯊꯕꯤ ꯆꯥꯗꯕ ꯍꯧꯖꯤꯛ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯦ
진짜. 이 얌미 해본죠? 이 얌미 친구야. 가랭이 rất 많아. 뭐 가랭이 rất 많아. Mama làm sao? Xin thay đổi sao? Chị thấy rồi. Cối này mà sao biết? Ngon chưa? Ngon rồi. Ra đi sao? Sẽ mình. Phải tìm biểu. Ngoài tiền. Sát thời Mayam nak. Buộc sao biết ai một con. Cho nên giả ra đó. Aja sama tadi yang tuh. Anh chặt. Mas hai này tuh. Anh là mấy ai tài như vậy? Ai itu sai rồi cái này thu giờ ya sao chăng? Aduh này mà thu bên kia cho mày tiêu rồi. Aduh, mai sao vậy? Mas spicy challenge tau gitu. Gitu lah. Ada last time. Last time mà sẽ sao bắt đầu này. Mặc từng thơ. Ở đậu đâu rõ. Sao bố rồi? Mouahum mình hoa. Ha bữa tiệc cả đây là gì đấy? Học cái.
ꯂꯣꯡꯅ ꯍꯥꯡꯅ ꯆꯠꯊꯣꯛꯈꯤꯅꯤ ꯌꯥꯎꯔꯝꯃꯣ ꯃꯥꯔꯦ ꯑꯗꯨꯝꯕꯗꯣ ꯊꯥꯏ ꯃꯈꯥꯗ ꯃꯄꯥꯟꯗ ꯐꯝꯕꯔ ꯀꯩꯅꯣ ꯁꯥꯗꯦꯀꯣ ꯅꯪ ꯁꯥꯕ꯭ꯔꯥ? ꯁꯥꯊꯔꯤ ꯑꯗꯨꯝ ꯈꯔꯗꯤ ꯁꯥꯏ ꯌꯥꯝꯗꯤ ꯁꯥꯗꯦꯀꯣ ꯌꯨꯝꯗ ꯀꯧꯅꯦ ꯁꯥꯕ ꯌꯥꯝꯅ ꯑꯩꯁꯨ ꯗꯦꯂꯤꯚꯔꯤ ꯆꯠꯄ ꯆꯠꯂꯔꯣꯏ ꯏꯅꯥꯎꯄꯥ ꯑꯃ ꯆꯪꯉꯛꯑꯝꯕ ꯑꯗꯨ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯔꯝꯃꯣꯅ ꯍꯥꯏꯕ ꯑꯁ ꯀꯩꯅꯣ ꯃꯥ ꯉꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯎꯁꯜꯂꯛꯑꯦ ꯅꯣꯡꯁꯨ ꯇꯤꯡꯈꯠꯅ ꯃꯪꯈꯠꯂꯦ ꯅꯨꯡꯁꯥꯗꯤ ꯁꯥꯔꯤ ꯑꯗꯨꯒ ꯅꯣꯡ ꯃꯪꯉꯤꯗꯨꯅꯦ ꯃꯅꯤꯡꯗꯤ ꯂꯥꯛꯑꯦ ꯑꯩꯅ ꯇꯞ ꯇꯞꯄ ꯉꯝꯗꯦ ꯆꯥꯛꯁꯤ ꯌꯥꯝꯃꯦ ꯌꯥꯝꯗꯕꯅꯤ ꯑꯩꯗꯤ ꯃꯥꯏ ꯆꯥꯛꯁꯤ ꯌꯥꯝꯃꯦ ꯍꯥꯏꯁꯦ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯩꯒꯤ ꯖꯒꯥꯗ ꯈꯔ ꯀꯨꯠꯂꯦ ꯈꯔ ꯌꯥꯝ ꯍꯥꯞꯆꯤꯟꯕ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯁꯥꯒ ꯁꯥꯕꯅꯦ ꯀꯣꯕꯤ ꯌꯥꯎꯔꯗꯤ ꯍꯥꯎꯒꯟꯁꯦ ꯀꯣꯕꯤꯁꯨ ꯐꯪꯗꯕ ꯀꯣꯟꯅ ꯀꯃꯦꯟ ꯑꯃ ꯊꯦꯡꯅꯩꯑꯕ ꯍꯥꯏꯗꯤ ꯃꯆꯦꯗ ꯕꯦꯕꯥꯔ ꯌꯥꯎ ꯀꯩꯅꯣ ꯀꯃꯥꯏꯅ ꯍꯥꯏꯅ ꯀꯥꯎꯔꯦ ꯊꯦꯡꯅꯕ꯭ꯔꯥ ꯕꯦꯠ ꯀꯃꯦꯟꯕꯨꯗꯤ ꯅꯠꯇꯦꯕ ꯆꯨꯝꯃꯤ ꯅꯪ ꯊꯦꯡꯅꯗ꯭ꯔꯣ ꯋꯥ ꯉꯥꯡꯅꯕꯗ ꯕꯦꯕꯥ ꯑꯝꯇ ꯌꯥꯎꯍꯟꯗꯦ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯑꯩꯅ ꯈꯔ ꯀꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯅꯥꯝꯇ ꯀꯣꯏꯗꯦꯕ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯆꯦꯗ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏꯅꯁꯨ ꯈꯟꯗꯕ ꯍꯥꯏꯗꯤ ꯍꯦꯛꯇ ꯋꯥ ꯉꯥꯡꯕꯗ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯥꯡꯗꯦꯗ ꯁꯨꯝ ꯂꯩꯗꯅ ꯑꯩꯗꯤ ꯉꯥꯡꯅꯤꯡꯉꯗꯤ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯅ ꯃꯣꯏꯁꯨ ꯁꯨꯡꯁꯥꯎ ꯁꯥꯎꯗꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯀꯥꯏꯅ ꯍꯥꯏꯗꯤ ꯈꯪꯅꯕꯗꯨꯒꯤ ꯋꯥꯅꯤꯗ ꯃꯣꯏꯁꯨ ꯑꯩꯗꯣ ꯑꯉꯥꯡꯅꯦꯅ ꯈꯟꯕ ꯑꯗꯒꯤ ꯁꯥꯎꯗꯕ ꯋꯥꯅꯤꯗ ꯑꯀꯥꯏꯕꯕꯨꯗꯤ ꯀꯩꯁꯨ ꯇꯧꯅꯗꯦ ꯊꯥꯏꯅꯗꯥꯗꯣ ꯀꯧꯅꯖꯦ ꯍꯥꯏꯔꯕ ꯊꯥꯏꯅꯒꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯏꯆꯦꯝꯍꯟ ꯀꯥꯏꯅ ꯏꯆꯦ ꯌꯥꯏꯃ ꯏꯆꯦꯃ ꯍꯥꯏꯕ ꯃꯥꯜꯂꯦ ꯏꯆꯦꯝ ꯍꯥꯏꯕꯅꯤ ꯏꯆꯦꯝꯍꯟꯗꯨꯅ ꯄꯣꯛꯃꯤꯟꯅꯕꯗꯧꯕ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯐꯥꯒꯤ ꯇꯥꯕ ꯏꯃꯨꯡꯅꯦꯕ ꯑꯃꯅꯁꯨ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯃꯁꯦꯟꯁꯨ ꯑꯗꯨꯝ ꯐꯥꯒꯤ ꯇꯥꯅꯕ ꯏꯃꯨꯡꯅꯦꯕ ꯑꯗꯨꯅ ꯀꯩꯝꯇ ꯈꯟꯅꯗꯕꯤꯗ ꯑꯗꯨꯝ ꯂꯩꯅꯕꯗꯣ ꯏꯇꯩ ꯍꯣꯏꯗꯕꯨꯗꯤ ꯀꯩꯝ ꯇꯧꯗꯦꯍꯦꯀꯣ ꯑꯇꯩꯕꯨꯗꯤ ꯏꯇꯩ ꯑꯗꯒꯤ ꯀꯧꯗꯣꯏꯅꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯀꯣꯏꯅ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯆꯍꯤ ꯌꯥꯝ ꯈꯦꯠꯅꯗꯕꯅꯤꯅ
이만해도 놀라나 봐. 많이 잡아놔. 아이 양 캣나이제. 너 양 캣나 봐나. 너 편한 캣나이다. 저희 말이 뭐 많이 오셨네요. mông đấy bây giờ ba nhau thì sẽ hi lên gáo rồi thì mọi 아이로 그 시에 막이 맨날 삐 토아 똠비도. atuambika atuaba 어때? 아드님 가 똠비도. 아이나 우리 지금 해 레도 줄 랭가제 막 lên 오래. gáo má rồi thì vậy 아마 한 번, 저 다지 양반나 했다 걔나 뭐 할게 봐. cuối tuần cái đi cái đi sẽ hi mà đi 돈데 온데 하라. 어디 저 뭐야 돈 거봐 저 돈 거봐. tôi không bao giờ chơi hàng tôi nhưng mà bán những con này là quả. hội nào pa đâu husband. mà thì anh này hai bữa hội nào pa hai bữa ai hai bữa này bị anh cá. vâng gì chỉ con cô cả được không cần nói đó anh 좀 삐주지. sa thô khơi muốn ra đi bà đúng là tuổi này mấy em dám để nghe mùng rồi bang nó chơi nè. ờ thì dù dám mình thì không dám mà dám như xịn tụi mình tuổi sao thì mẹ sao ô chia sẻ hào đang đấy mà lên leo xịn quan hệ đã xịn quan hệ tiền mà không để tập bè. sao vậy 한디 투람이네. tu đâm như mà đi ấy là cái 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 tập đi làm gì nè. à yên thùng nó nhiều quá mà tu mà mình đi xa gần mà hi tội là để ở khối này xung quanh thân mà xung quanh thân mà hàn này giàu chứ tụi mình mà tu mà giờ mà đồ xa rồi quả nó mình đang thử thầm bao nhiêu nè tôi gọi rằng là tu xa tôi chỗ lộc thơ rồi tôi tàu về bảo khối chị hắn gì mà em sang thì tôi chạm mai tàu về mà đã đá tàu mà tu mình khiến là thầm như vậy chú chạy mà hít là thầm nữa mi nè em nó mua cái em một trái gì coi chị ai phải hơn đâu từ nay ai giờ sao nó sẽ cần nó xem nắng này để khối thì tụm sai này một trái gì một cái bà thì tôi à xí thì xin yêu tắc pin để nó mai chắc khảo được thuốc từ cái ngày ta cao thằng tổ ngang mà dùng ngang nghe tụm chắc chân cô sẽ không chân đi xuống nhà bị ạt tới cái gọi xin chú đi anh ngồi thì là bảo mình là tới tây rồi môi này ở cái xa khối là nó thu mua cái này vậy chú ada ở đây là cái này thì mai môi nó sẽ ục hem bên anh hai cái gì là cái đấy anh muốn ra mua ốc thì ao thì đâu sẽ là mua 가짜매. mua làm sao đầm này mua 아도 그런 바보디 뭐냐 자리 찾아봐. 뭐 이제 꽃을 공부 잡아. 말 오버 굉장히 되게 한 차. nhưng quay cả tăng hai ngày chứ muốn tăng thái tôi xin lỗi 사이로 신들 단 mày làm quay mà tăng thái tôi xin rồi cái quay luôn xí bị tụi na like share subscribe tốt xin video bye bye